Yamna sungakningai oiba amasum mayamna tabadasu yamna ngakadaba adugumba content ang mayamda share tawzge hauji anawboina thokpada United Kingdom da COVID-19 anabasingda kanadraba anti-malaria drug ki sangyeng lepkhre malem pak sana sandokpa laina COVID-19 naba anabasingda anti-malaria drug hydroxychloroquine sizinaba yabra haibadu yengnabagi asoba trial ama kanabagi evidence amata uttabadagi ngarang irai numita British scientists singna sangyeng adu lepkhre aikoina data adu review tawre amasum COVID na naba hospitalized tawba anabasingda hydroxychloroquine gi kanaba phal amagi evidence amata laiti haina waroisin pire amasung khudaktage hydroxychloroquine amda anabasing enable tawba lepnaba warep lawre haina recovery haina koba trial adu punna lusingliba Oxford University Professor Martin Landre na Heikhi masi COVID-19 gi damak layeng ama natre masi kanadre haina magna Heikhi magna makha taraduna asobo sangyeng asi phangliba phal asina malem pak sanbagi medical practice ta ahongba ama lakhalagani aikoina hauji kanadraba drug ama sijinaba leplagani Heikhi haukiba thada The Lancet ko medical journal da phongkiba study amana COVID-19 study kaya marum lephankiba amasum nakal amarum da US President Donald Trump na hydroxychloroquine bu COVID-19 pandemic ta game changer ama oiraba yaba drug aduni haikibagi matung anti-malaria drug adu sayenaba wafam ama oirakibane Lancet study adu sagol sen gi athengbada amuk handokhi University of Oxford Medicine amasum epidemiology ge professor ama oiriba Martin Landre na COVID-19 ge damak layeng ama oina hydroxychloroquine tawbu ngambagi matangda khannaba amasum ngangnaba loinana tamba ngamdaba mayam ama laire Heikhi adubu hauzik phawbudi asauba randomized trial dagi kanaba ipaw ama laitri Heikhi randomized trial ama oiriba recovery trial adudagi phangba ahanbagi phalsing hauzik yamna mayek senglei COVID-19 naba hospitalized anaba singi marakta sibagi risks adu hydroxychloroquine karimata hanthande haibisini kariguma nahak hospital admit tawrabadi hydroxychloroquine charugonu haina mahakna Heikhi